Operation Sindur meitei macha ama hakchang gi mafam kaya da bom masen panduna leikhidre Operation Sindur manung da meitei macha BSF constable ama nomai kapna bada drone attack toropodagi bom mase ama hakchang gi mafam kaya da panduna leikhidre ba meitei macha BSF atugi maming Deepak Singha khamsahi kungamanga apokpa on bihari kawi Imphal East ki Andropolis station gi manung chanba yarepok yambe mathak lekai dagi ni mahaki constable number na 2140053116 ni kumja 2021 gi April 1 da BSF the constable oina join tawkhibane mahak Jammu gi RD Pura area da leba BOP Kharkola 07 Battalion BSF da leibane May 10 gi ayuk pung mga khara helakpada Jammu da thokiba cross border firing da drone attack torakpadagi mahaki mai ko thabak amasung khong gi saruk ta panbadagi aruba phibam da soktuna Jammu gi MS Satwari Military Hospital da layeng chathaduna lakpane adubu mahaki asokpa duna maram oiraga ngarang nungthil taibong pan thadokibane haidi mahaki apokpi amasung manaw nupa ama leihori panba yabadi May 10 gi cross border firing aduda Sub Inspector MD Imtiaz 07 Battalion BSF BOP Kharkola asimaki Sub Inspector MD Imtiaz kawa amasu nongmaina panduna laikanaba ngamdana leikhidabani haidi Amarumda Kashmir da leba meitei macha taruk yauna mahiroi kunthraga mapan CRPF na rescue tawrakre India amasung Pakistan ani ki marakta thorakleba ungkhanna basida Kashmir Valley da mahitamba Manipur macha taruk yauna punna mahiroi kunthraga mapan CRPF ki marphuga mari suba battalion commandant N Ranbir Singh na lusingba timna kanduna saphagada mafamda purakre haidi press na pongma pauna hai hojik thokliba India amasung Pakistan ki irang asida Kashmir gi Baramulla region da leba Kwas haiba school da mahitam liba KSS Zabas Kumar Singhana mahiroi singbo mafam adudagi lokthokpina ba social media ki khuthangda phongdorakhe madugi matung Jammu gi chathada mathau tawriba marphuga mari suba CRPF commandant N Ranbir na Baramulla gi Kwas mahitam liba mahiroi kunthra mapan bu mafam adudagi rescue tawraba matung saphagada ba mafamda purakre haidi haiba mahiroi sing adu Manipur dagi taru Bihar dagi mapan Jharkhand dagi ama Jammu dagi ama UP dagi ama West Bengal dagi mari Assam dagi mari Tripura dagi mari Nagaland dagi ahum Himachal Pradesh dagi ama Haryana dagi ama Delhi dagi ama Odisha dagi taruk punna mahiroi kunthraga mapan thasigi tarada CRPF asigi Ramban da leba headquarter da thamkhre haire Security na khulnga ko phajin ke bayaning de hana khongjang sangsin khre red zone oriba kumbi kendra ge saiton hayai kondagi sahi ani henjalaglaba losindana leiriba irang asida masama ki lekai lamdambu kanjana khulngak tuna leijaba nongthomba mairaba sahi kungamanga apokpa en mani ngarang NIA mayumdagi phaki badu condition amata yaudana thadorokadabani haina saiton hiyai konda miyamna khongjang sangsin khre khulngak ko phaba yaning de phaki ba khulngak ko khudakta thadokadabani khulngak ko da paliba case khudakta handokadabani misam phaba yaning de mairaba condition amata yaudana thadokadabani haba kholaw singlaudana saiton hayai kon da maira paibi singna chathakiba khongjang aduda saruk yakiba hayai kon maira paibi ki secretary ahibam babitana phongdokibada nongthomba maira ba sahi kungamanga asi mayumakai pandura masa amasu leirabani mahak ngarang tang 10 da hayai kon dagi ikhang khangutana NIA na mayubda lakhaga arrest memo amata piramdana phabi khre maralai taba isasibu thadokpirau haina su phongdokhe ngasi class 10 ge exam haidoklagani Board of Secondary Education Manipur na laoba sahi asigi SSLC High School Living Certificate Examination gi fal ngasi lakthoklagani haidi Imphal gi Babupara da laiba Bosem gi Conference Hall da ngasi nongtil pung ahum taba matamda Education gi Secretary N Pravin Education gi Director NG Gogendro meitei yauna Bosem gi Chairman Akham Joy Kumar amasung board gi official singna saruk yaduna exam gi fal asi lakthokani exam gi result asi Bosem gi website ta phangani haidi Biren Sogale Haiduna viral oirakibadu Sumang Lila Council amasung artist singa mari leina de haina secretary na phongdorakre hanagi Chief Minister Biren bu sagatpagi serol ama viral oirakibadu Manipur State Sumang Lila Council amadi Lila ge artist singa mari leina de haina Manipur State Sumang Lila Council ge secretary Y Nilasandra na pongmi singda phongdokre hiramasi matangda ngarang palace compound loiba iboyama Sumang Lila Sanglenda Manipur State Sumang Lila Council ge mifam ama pangthoklaba matungda secretary Y Nilasandra na
ꯐꯣꯡꯗꯣꯔꯛꯄꯗ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯑꯃꯁꯨꯡ WhatsAppꯀꯤ ꯈꯨꯠꯊꯥꯡꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕ ꯌꯥꯎꯅ ꯄꯥꯎꯆꯦ ꯑꯃ ꯑꯅꯤꯗ ꯐꯥꯎꯕ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯕꯨ ꯁꯧꯒꯠꯄꯒꯤ ꯆꯦꯔꯣꯜ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯆꯦꯔꯣꯜꯗꯨꯗ ꯈꯨꯌꯦꯛ ꯄꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯑꯄꯥꯝꯕ ꯑꯣꯏꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯥꯎꯟꯁꯤꯜꯒ ꯑꯃꯗꯤ ꯂꯤꯂꯥꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯒ ꯃꯔꯤ ꯂꯩꯅꯗꯦ꯫ ꯃꯤꯌꯥꯝꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯥꯎꯟꯁꯤꯜ ꯑꯃꯗꯤ ꯂꯤꯂꯥꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯕꯨ ꯂꯥꯟꯅ ꯎꯕꯤꯒꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯥꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯥꯎꯟꯁꯤꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯥꯏ ꯅꯤꯂꯆꯟꯗ꯭ꯔꯅ ꯀꯥꯎꯟꯁꯤꯜ ꯑꯁꯤꯒꯤ ꯑꯦꯗꯚꯥꯏꯖꯔꯤꯁꯤꯡ ꯑꯃꯁꯨꯡ ꯊꯧꯄꯨꯔꯤꯕꯁꯤꯡꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯍꯦꯛ ꯍꯧꯔꯛꯄꯗ ꯍꯦꯟꯅ ꯀꯟꯅ ꯈꯨꯠ ꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯃꯣꯗꯤꯅ ꯐꯣꯡꯗꯣꯛꯈ꯭रे꯫ ꯄꯥकिस्तानꯅ ꯍꯦꯛ ꯍꯧꯔꯛꯄꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯅ ꯈꯨꯠ ꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊꯅ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯏꯟꯗꯤꯌꯟ ꯃꯤꯂꯤꯇꯔꯤꯒꯤ ꯇꯧꯕ ꯉꯝꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯊꯣꯛꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭रे꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥकिस्तानꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯔꯝꯕ ꯑꯗꯨ ꯁꯤꯖꯐꯤꯌꯔ ꯆꯠꯊꯗꯨꯅ ꯈꯣꯡꯐꯝ ꯍꯟꯗꯣꯛꯅꯈ꯭ꯔꯕꯁꯨ ꯎꯪꯈꯠꯅꯕꯒꯤ ꯐꯤꯚꯝꯗꯤ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ꯫ ꯄꯥकिस्तानꯅ ꯃꯈꯣꯏꯒꯤ ꯉꯝꯈꯩꯗꯒꯤ ꯂꯥꯟꯖꯤꯜꯂꯛꯂꯒ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯕꯗꯤ ꯏꯟꯗꯤꯌꯥꯅ ꯑꯥꯔꯇꯤꯂꯔꯤ ꯀꯥꯞꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭र ꯃꯣꯗꯤꯅ ꯑꯥꯔꯝ ꯐꯣꯔꯁꯁꯤꯡꯗ ꯈꯪꯍꯟꯈ꯭रे꯫ ꯄꯥकिस्तानꯅ ꯆꯠꯊꯔꯛꯄ ꯑꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯇ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯏꯟꯗꯤꯌꯥꯅ ꯈꯨꯠ ꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯥꯔꯝ ꯐꯣꯔꯁꯁꯤꯡꯗ ꯈꯪꯍꯟꯈꯤꯕꯒꯤ ꯋꯥꯐꯝ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯄꯥकिस्तानꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯈꯨꯗꯤꯡꯃꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯥꯅ ꯑꯥꯔꯇꯤꯂꯔꯤ ꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯄꯍꯜꯒꯥꯝ ꯑꯦꯇꯦꯛꯀꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯆꯠꯊꯔꯛꯈꯤꯕ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯍꯧꯖꯤꯛ ꯂꯣꯏꯗ꯭ꯔꯤ꯫ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯇꯦꯔꯣꯔꯤꯖꯝ ꯊꯦꯡꯅꯕꯗ ꯏꯟꯗꯤꯌꯥꯅ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤꯅ ꯑꯅꯧꯕ ꯅꯣꯔꯃꯦꯜ ꯑꯃ ꯑꯣꯏꯔꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯥकिस्तानꯅ ꯍꯦꯛ ꯀꯥꯞꯂꯛꯄꯗ ꯏꯟꯗꯤꯌꯥꯅ ꯑꯗꯨꯃꯛ ꯈꯨꯠ ꯍꯟꯒꯅꯤ꯫ ꯂꯣꯏꯅꯅ ꯄꯥकिस्तानꯅ ꯃꯗꯨ ꯍꯦꯛ ꯂꯦꯞꯈꯤꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯁꯨ ꯈꯨꯠ ꯊꯥꯕ ꯂꯦꯞꯀꯅꯤ ꯍꯥꯏꯔꯤ꯫ ꯄꯥकिस्तानꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯔꯤꯕꯗꯤ DGMOꯒ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯝꯇꯒ ꯁꯥꯟꯅꯔꯣꯏ ꯍꯥꯏꯕ ꯏꯟꯗꯤꯌꯥꯒꯤ ꯐꯤꯔꯦꯞ ꯂꯩ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯉꯁꯤꯐꯥꯎꯗ ꯇꯦꯔꯣꯔꯤꯁ 100 ꯍꯦꯟꯅ ꯍꯥꯠꯈ꯭रे ꯍꯥꯏꯅ DGMOꯅ ꯐꯣꯡꯗꯣꯔꯛꯈ꯭रे꯫ ꯏꯟꯗꯤꯌꯥꯅ ꯄꯥकिस्तानꯗ ꯕꯦꯖ ꯇꯧꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯗ ꯃꯁꯛ ꯅꯥꯏꯕ ꯇꯦꯔꯣꯔꯤꯁ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯇꯦꯔꯣꯔꯤꯁ 100ꯒꯤ ꯃꯊꯛꯇ ꯍꯥꯠꯈꯤ ꯍꯥꯏꯅ ꯏꯟꯗꯤꯌꯥꯒꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯂꯦꯐꯇꯦꯅꯦꯟꯠ ꯖꯦꯅꯔꯦꯜ ꯔꯥꯖꯤꯕ ꯈꯥꯏꯅ ꯐꯣꯡꯗꯣꯛꯈ꯭रे꯫ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏ ꯍꯥꯠꯈꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯅꯨꯡꯗ ꯖꯥꯏꯁ-ꯏ-ꯃꯣꯍꯝꯃꯗꯀꯤ ꯆꯤꯐ ꯃꯁꯨꯗ ꯑꯖꯍꯔꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯁꯨꯡ ꯀꯟꯗꯍꯥꯔꯒꯤ ꯄ꯭ꯂꯦꯟ ꯍꯥꯏꯖꯦꯛ ꯇꯧꯕꯒꯤ ꯀꯦꯁꯇ ꯆꯦꯟꯅꯕ ꯃꯣꯍꯝꯃꯗ ꯌꯨꯁꯨꯐ ꯑꯖꯍꯔ ꯌꯥꯎꯔꯤ꯫ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯄꯥकिस्तानꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯈꯨꯠ ꯄꯪꯍꯟꯗꯍꯟꯈꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯃꯤꯆꯝ ꯀꯌꯥ ꯃꯔꯨꯝꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯍꯟꯈꯤ꯫ ꯈꯨꯡꯒꯪ ꯀꯌꯥ ꯑꯃꯁꯨꯡ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯑꯁꯤ ꯄꯨꯜꯋꯥꯃꯥ ꯑꯦꯇꯦꯛꯇ ꯆꯦꯟꯅꯔꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯠꯊꯕ ꯂꯥꯟꯅꯤ꯫ ꯍꯥꯟꯅ ꯃꯁꯛ ꯈꯪꯗꯣꯛꯂꯒ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯩꯐꯝ 7ꯗ ꯆꯠꯊꯈꯤꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯗ ꯇꯦꯔꯣꯔꯤꯁ 100ꯒꯤ ꯃꯊꯛꯇ ꯍꯥꯠꯈꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯥकिस्तानꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒ ꯀꯥꯁꯃꯤꯔ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯁꯣꯂꯨꯁꯟ ꯂꯩꯅꯕ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯈ꯭रे꯫ ꯄꯥकिस्तानꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯈꯋꯥꯖꯥ ꯑꯥꯁꯤꯐꯅ ꯏꯟꯗꯤꯌꯥꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯨꯑꯣꯏꯅ ꯀꯥꯁꯃꯤꯔ ꯏꯁꯨ ꯇꯥꯏꯁꯤꯟꯅꯅꯕ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯇꯝ ꯑꯃꯍꯦꯛꯇꯗ ꯀꯥꯁꯃꯤꯔ ꯇꯦꯔꯣꯔꯤꯖꯝ ꯑꯃꯁꯨꯡ ꯏꯟꯗꯁ ꯋꯥꯇꯔ ꯇ꯭ꯔꯤꯇꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯅꯕ ꯄꯥकिस्तानꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ꯫ ꯑꯥꯁꯤꯐꯀꯤ ꯋꯥꯐꯝ ꯑꯁꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ 4ꯅꯤ ꯑꯁꯤꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯣꯡꯃꯩ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯅꯗꯨꯅ ꯂꯩꯔꯛꯂꯤꯕ ꯃꯇꯝ ꯑꯗꯨ ꯁꯤꯖꯐꯤꯌꯔꯒꯤ ꯑꯌꯥꯕ ꯄꯤꯅꯔꯛꯄꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯔꯨꯑꯣꯏꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕꯒꯤ ꯃꯈꯥꯗ ꯄꯥꯔꯇꯤꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯒꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛ ꯋꯥꯔꯤ ꯁꯥꯅꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯈꯤ꯫ ꯀꯨꯀꯤ ꯖꯣ ꯐꯨꯔꯨꯞꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯁꯤꯡ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯄꯤꯔꯣꯏ ꯍꯥꯏꯅ ꯑꯃꯤꯠ ꯁꯥꯍꯅ ꯅꯧꯍꯧꯅꯅ ꯐꯣꯡꯗꯣꯛꯈ꯭रे꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡꯗ ꯀꯨꯀꯤ ꯖꯣ ꯐꯨꯔꯨꯞꯅ ꯇꯥꯜꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯁꯦꯝꯕꯒꯤ ꯃꯇꯥꯡ ꯁꯦꯟꯇꯔꯅ ꯈꯟꯅꯔꯣꯏ ꯑꯃꯗꯤ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯁꯤꯡ ꯑꯁꯤ ꯄꯤꯔꯣꯏ ꯍꯥꯏꯅ ꯅꯧꯍꯧꯅꯅ ꯐꯣꯡꯗꯣꯛꯈ꯭रे꯫ ꯄꯥꯡꯊꯣꯛꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥ ꯑꯃꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯐꯝꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯀꯨꯀꯤ ꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯗꯤ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯔꯛꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯄꯤꯁ ꯗꯥꯏꯂꯣꯒ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯝꯕ ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡꯅ ꯃꯤꯐꯝ ꯑꯁꯤꯗ
yahollaga santi amasung raksa uraknabagi anobo lambi ama yatnabagi matangda suggestion kaya thamki haiki Governor के suggestion से तारब मतुंग Union Home Minister Amit Shah na kuki jo community sing तालिब demand sing maru oina separate administration natraga Manipur dagi toukhre union territory sembagi wafam central government na kaidonung da khanaroi amade kuki jo singi demand se piroi daba demand ni haina Union Home Minister na nauhongno na mi phamadda ning singkhi Union Home Minister Amit Shah na makha taraduna mi phamadda yaukiba Ministry of Home Affairs ke makok thongba official sing Manipur ke governor da huje Home Ministry na suspension of operation suda lairiba kuki militant sing miyam mamangda thokduna phongna khulai paiduna chatli haibugi official oiba information ministry asida laire maramaduna suda lairiba khulai paiba militant sing asi makhoi gi designated camp sing da laihanduna mirak tinba mafam sing da khulai paiduna chatpa thingadabani haina home ministry gi official sing amadi Manipur gi governor da akanba instruction pikre hairi source asina makha taraduna hai karigam home ministry gi warning asi suda lairiba kuki militant sing na indaba taraga di makhoi mathakta ain gi oiba chapchaba action lokhotgadabani hainasu Amit Shah na directive pk hairi NIA na wanted lauthokraba PLA ki kadarama phaba ngamkhre kumja 2021 da Indo Myanmar border da leiba Behiang police station ki manung sanba as second village da Assam Rifles ki convoy da ambush thakiba thodok mari lenana National Investigation Agency NIA na matamadu da wanted lauthokraba People's Liberation Army PLA ki kadarama Manipur police ki kangbu amana phaba ngamle haidi Manipur police ki makok thongbo officer amana Hindustan Times da phongdorapgi matungina pharaba kadaradu Sagosem Sanatomba Sahi Kungataret Laipam Thawal District ki Tentha village da laibani mahak nahan wangbal maning lekai dagi phaba ngamkhibani mangondagi mobile handset amasu phangba ngamkhi kumja 2021 gi November 18 da Assam Rifles ki convoy amada Sursanpur district ki mafam amada attack sathaduna nifuga taruk suba Assam Rifles ki Colonel Biplab Tripathi mahakiloina bi amasung pikliba masa ama hat khiba thodo adu da senaba sengi ming NIA na pikhalakpada Sagosem Sanatomba gi ming yauri hairi laibak thiba thodok adu da Colonel Biplab Tripathi na mahakiloina bi amadi pikliba sahi taruk tangai riba pasanupa gi punna Behiang post gi mayum da halakpagi lambi da thokibani ambush adu da havildar ama yauna punna jawan taruk su leikhidabani matamadu da chathakiba ambush adu PLA amasung Manipur Naga People's Front MNPM na tawbani haina claim tawba leikhibani thodok asigi matang da NIA na thigatpaga loina na militant tara masang maming kumja 2002 gi January 3 da lauthokhi mioi tara asigi manung da Sagosem Sanatomba gi ming yauribani loina na makhoi gi mari makhong takpa ngamba mioi da lupa lakh taruk ki reward pi gani haina so matamadu da lauthokibani makhoi gi mathakta NIA na Indian Penal Code ki tongan ba section sing Unlawful Activity Provision Act Arm Act amasung Explosive Substances Act ki makhada case ama register tawkibani haina so Manipur police ki makok thongba officer duna makhata na phongdorakle Neutral oina leiba MLA sing punsenduna lengak semna bo honari haina MLA karam shamna phongdokre lamdam masidagi drug maru phangna muthatna bo honari ba si mai pakhan ge hairabadi naha sing bo aphaba maikei da puba sangi sport amadi education bu khulai oina sijinaduna naha sing aphaba maikei da puba mathau tai haina lamsang kendra ge MLA S Rajan na phongdokre wafa masi MLA sigi leikhidraba apokpa SCI magi mingda Salam Youth Learners Club na sinduna pangthokpa ahanba state level village often 9 men side football tournament hodopagi thoram da phongdokibani loinana thoram adu da saruk yakiba MLA karam shamna miyamgi yenglaga neutral oina leiba MLA kharana athuba matam da lengak semna bukanna honari hana phongdokre MLA rajena makhata aduna hai leiba asidagi drug maru phangna muthanna ba lengak na sangsileba khongjang asibu mai pakhan gi hairabadi sport amadi education bu khulai oina sijina ba mathau tai drug thingna ba war on drug tawribani hairaga haurak liba naha singbu maning tamna ngauhan ba amadi sijina halabadi mai pakpa ngamloi loinana lamdam asida hujik thoklaba irang asigi warosin purokpada sports ki matengna unity sagatpada achoba thodang lobo yai haiki amarom da thoramada da saruk yakiba langthabal kendra ge MLA karam shamna hai Manipur da lengak semba yaba MLA masing leina lengak semdabana maram oiraga miyamna awabu kaya thengnari miyamgi yenglaga neutral oina leiba MLA kharana athuba matamda lengak semna bakan honari haina phongdokhe
ceasefire matung Pakistan drone attack sa tharakpadagi PM yawba awangba thaki mifamna khanakre. Union Defense Minister Rajnath na UP gi Lucknow da BrahMos Missile Integration and Testing Center hangtokre. India amasung Pakistan ani gi marak numit mari ni khut thona khraba matung nahal nungtil pung manga dagi nakalani gi marak ta khut thana balle pa haina yana khraba matung numit tumaki ahingda line of control da Pakistan drone attack sa tharakpadagi Prime Minister Narendra Modi na CR logduna ngarang awangba thaki mifam tuna oirak liba phiba masibu kupna sena na bakhana khrei amarom da Lucknow to leba Uttar Pradesh Defense Corridor da BrahMos Subsonic Cruise Missile Production Unit ama ngarang Defense Minister Rajnath Singh na hangdo khrei unit asina sahi amada missile marfu dagi sama phawa puthokpa ngamgani haidi agency gi pauna hai India amasung Pakistan ani gi marakta khut thona ba lepa haina yana duna nahan nungthil pung manga dagi leba ani gi marakta khut thona ba lep lagani haina laukthokhraba matung numitumaki ahinga Pakistani troops singna Jammu and Kashmir line of control da drone sizinaduna attack sa tharakibane ceasefire thugaiduna Pakistan attack sa tharakiba sina maram oiduna ngarang ayuk Prime Minister Narendra Modi na CR lawduna awangba thaki mi phamama pangthokduna oirakliba phiba masigi matangda kupna khanakibani haide naron da mi nipan thabak hapsilabra singnare Manipur da larik haiba thabak phangdaba nahasingi masing nongma nongbagi ising isaugumna hengalakliba amade kanglop anigi irang na maram oiraga naha kaya thabak supam nongpham leitabadagi kangauna duna leiba yawringai serak asida advertisement amata tawdana Imphal East-ta Mahatma Gandhi National Rural Employment Guarantee Scheme staff nipan naron da thabak hapsilam lei mioi nipan adu district program coordinator oiriba Dr. N Johnson meitei na thokiba mioi nipan thabak hapkibagi order adugi matungina posting adu scheme asigi implementation yamna mathau tabadagi 11 tha 13 gi oina lamsam remuneration da engage tawbani haina palli IT manager gi oina tha amada lupa lising nipan aduga technical assistant gi oina lupa lising taragani thoini senpham do MJNRAG gi 6% administrative head tagi pigadabani haina supalli wafam sing ase RTI activist Wahengbom Joy Kumar na thaba RTI gi application amagi pakum pirakpada khangba ngamkibani Wahengbom Joy Kumar gi RTI gi application adu sahi asigi March taragom doida district program coordinator Imphal East da pisin kibani madugi pakumna April 15 da phangkibani district program coordinator Imphal East ki maikai dagi April 13 phawbada RTI gi pakum phangdabadagi Joy Kumar na April 15 da appellate authority oriba deputy commissioner Imphal East da first appeal amasu toukhre adubu district program coordinator Imphal East ki maikai dagi mahake RTI gi pakum adu April 15 gi nungthinda oina thengna pirakhibana deputy commissioner da first appeal thabana handokre haidi